Mi interpret bising bo hamba mate no maiten condition tarang oxeri ngasi mere pau mem te pizeri Netaji Subhash Chandra Bose ki mapo kumanga mailina Parakram Diwas pangthokna kre Amjuna sakhangla pangmising the Asian Hospital na analying chathabada chada kunama di diagnostic test tobada chada kunthai khudong jawa piragani Lunena Nambolgi Ima Panthubi Sanglenda first state level open chess tournament asidagi hawdokre Mapunga pau miyam te pizeri Jamak 129 birth anniversary of Netaji Subhash Chandra Bose ka mai lenina pangthokpa Parakram Diwas 2026 thoram INA auditorium Moirang ngasi pangthokre thoramadu INA War Museum cum Library Moirang Department of Art and Culture Government of Manipur INA Local Advisory Committee Moirang Jawaharlal Nehru Manipur Dance Academy Northeast Zone Cultural Center Ministry of Culture Government of India Nodal Agency NE Integration Rally 2026 Knowledge Resource Center Foundation KRC Foundation na Kusamnana Sinna Pangthokpani Thoramaduda Manipuri Governor Kumar Bhala Moirang Yesige Milisu Oriba INA Local Advisory Committee Moirang Chairman Thongam Santi Singh Organizing Committee NEIR Knowledge Resource Center Foundation Gi Member Colonel Santi Kumar Singh Retired Nambol SC MLA TS Basanta Kumar DC Bisnupur Puja Elangpam IAS SP Bisnupur Sankadev Thokchom Amadi Art and Culture Department ki Makok Thongba Official Singna Mithongnen Singh oina saruk yake Thoramaduda Nat ki Jago Isai kaya su utna saruk yake ba Singhi puning chinchin bata natana India asi Art and Culture da ina khuli haibasu utki lunena Governor na any integration rally amagi vehicle convoy INA Moirang dagi lamthake Governor Ajay Kumar Balana Fongdoki Bada Netaji Subhash Chandra Bose na Laikhidraba Matungda Mahangna India si Ningkha Tamnab Honakiba Kaya Hena Mayek Singna Kangnaba Hengalakli Mahangna Haidukiba Wa Ngakpa Fidam Ningai Oiba Thabak Kaya Taurami Mahangna Ningtambasi Pirakadaba Nate Laugadabni Haiba Mahaki Wakalonda Haukiba Iho Odugumba Iho Singna India si Ningtambaleba Ama Oibangam Kibani Maramasina Thoramasi Mahaki Athokpa do Ningsing Badanate National Security Sagatna Bagi Tangai Fadaba Amani Haiki कभी नष्ट नहीं होंगे इस पावन अवसर पर मैं भारत के इस महान सपूत को श्रद्धापूर्वक नमन करता हूं और नेताजी सुभाष चंद्र बोस भारतीय राष्ट्रीय सेना के वीर सैनिकों तथा भारत की स्वतंत्रता में निस्वार्थ योगदान देने वाले मणिपुर के साहसी जन समुदाय को अपनी हार्दिक श्रद्धांजलि अर्पित करता हूं बहुत बहुत धन्यवाद जय हिंद जवाहरलाल Navodaya Vidyalaya Umathel Kakching Sinduna Freedom Fighter Netaji Subhash Chandra Bose ki Chamakuma Palak Shubha Mapokumon Tharonga Mailina Pangthokpa Parakram Diwas 2026 ki Thoram Vidyalaya Sige Assembly Ground ngasi pangthokre Thoramatuda tu mitungone saruk yakiba 46 Assam Rifles Waikong Post ki Assistant Commandant Tripati Nath Sri Bedina Haikibada Parakram Diwas Palan Tharonga Marilena Mahirisna Lebak Nimbagi Tauna Lingjel Futokna Punsigi Pandam Ama Tamduna Amadi Kana Hotna Duna Tungda Papa Mui Amam Oidna Baraki Afavana Garik Ama Oinena Honagadabani Hake Thoramatuda JNB Umathel Kaksingi Principal Atom Kiran Kumar Haikibada Netaji Subhash Chandra Bose na Leba Sigi Machu Ohungi Firal Manipurgi Moirang da Hanba Oina Chinkhat Pirambabu Manipuri Ama Oina Sautuksa Pawi Haina Fundoki Thoramatuda saruk yakiba Waikong PSK Officer in Charge Dr. Jotin Okram na haikibada Mahairui Singi Punchida Taksi Kasinaiba Matamang Handana Masagi Mathauda Pukning Zangduna Tungda Apaba Mui Amam Oinaba Honagadabni Haiki Thoramatuda saruk Ama Oina Pariksha Pe Charcha PPC ki Mapan Suba Edition ka Mailena Operation Sindur JNB Umathel gi Mahairui Sing Yauna Jerio Kaksin gi Makhada Liba Class 9 ki 12 Fawbagi Mahairui Sing gi Oiba Written Quiz Competition amasu pangthoki Quiz Competition ta jila asi ki tongan ba school sing deki lakpa Mahairui Cham henbana saruk yakhe All Manipur Working Journalists Union Amjuna Sakhanglaba Paumi Singhi Ana Layingda
चादा कुन अमदी डायग्नोस्टिक टेस्ट तौबदा चादा कुंट्रा की डिस्काउंट एशियन हॉस्पिटल पीरगनी हाइना हॉस्पिटल असिगे मीडिया कोऑर्डिनेटर निंगथौ खोंगजम बोबोना फोंदोखरे ngasi Manipur Press Club ta pangthok Manipur Press Club ta hospital gi mihut amadi amju gi mihut singa yauna cherol inaraba matung en bobon hai paumi singna ana layengba matamda sel thungi khudong chaba si PMJAY card pairabadi ahenba fangani senthok ki lambi nemba paumi singna lebak ki kathok liba sigi yenglaga discount asi pibani lonena lamdam asida thokpa thodo wathok kaya mayek sengna miyam da paudam duna miyam ki mitna kong oheliba paumi singna ana ayek yawrakpa matamda kharadang oirabasu mating oinabagi pandamda hospital asigi oiba mifamama pangthoraba matong paumi singna hospital asida layeng balakpada chada kun amati lab test tawbadana chada kuntra discount pibagi wafam asi amata oini yanaduna khongthang asi lokhatlakpani hospital asida kanagumba amju gi card paiba paumi singna layeng balakpa matamda amju na issue tawba bel loidriba card adu paibi kadabani lunena hospital asina piriba kudong chaba sigi manungda PMJAY gi card pairabadi amuk hena kanaba legani hospital asina piriba chada kun gi discount asika PMJAY dagi lakadaba amount aduga punchinduna chada yankhidi ana layeng bada phangba yai phongdoki पोक के लिए हार्ट के लिए है मैं सुनिया इधर है याद तो मनी दली अपने सिद्धले में सुनिए अना लाइक दी वही नहीं कोई ना सादा उन्ताबा ना कोई कमिटी ना वारे चाहिए अभी कोई ना 20% डिस्काउंट है तारीख पुल अप तनी को होल्ड अतो कमु अब तो विल सब लाइब्रेरी बस मी सिंचना मुझे कि पेमेंट स्वाइप पाई भी लगे तो सो मैं ना उनका है ना कोई Lakliba January 16 Leibak Sin Bathungna Pangthokadoriba Leibak asigi Humphutara Taret Suba Republic Day celebration gi mangunena ngasi Thobal da su mapung faba riasil ki tharma pangthokre District Administration Thobal sinuna Thobal gi Chawem Higher Secondary School gi ground da pangthokpa tharamatu da Deputy Commissioner Thobal Yumnam Robida SP Thobal Manoj Prabhakar M Additional Deputy Commissioner Thobal Aribam Amarjit Sharma SDO Thobal SDO Lilong SDC Singh amadi district asigi makok thongbo police officer sing su saruk yakhi lamdam asigi naharo sing thabak fangdabagi chang nongmagi hengalakpana makhoibu thabak pinabagi damakta makhal kayagi skill training piba mathau tare haina Wild Forest Institute of Skill Development ke chairperson Karamasni Kantana phongdokre wafam asingasi Thobal Okramda Wild Forest Institute of Skill Development Thobal branch hangdokpagi tharamda tharamapugi warol pibada case ni kantana phongdokibani tharamaduda nongchup ima palem ima apan blok nimpal gi president GBM na athoiba mitunglen Wild Forest Institute of Skill Development gi chairman Karamasni Kantana tharamapu Thobal District Chamber of Commerce Joint Secretary Jiban Khundra Bamamadi Wangjing Gram Panchayat ki chairperson Tekcham Bimolna akhanaba mitunglen sing oina saruk yakhi Karamasni Kantana hai lamdam asigi naha kaya thabak fangdabagi awaba kaya mayoknari masidagi hendoktuna lamdam asida thokliba achoba irang asina maram oiraga naharo sing thabak fangdabagi chang khawangwang kalakli maram asna ilamdam asigi naharo sing bu karamba maikerom da chatlagadi mai pakani karamna makhoibu senthok lambi lehengani haibati yamna kupna sena hoba amadi takpi tambi hoba mathau tai sena haudrabadi makhogi punchi seranana chatkiduna mayai kaba chinjakta laichu khiba amadi lamdam asigi law and order da akaiba oirakpa ya oirakpasu yai maram asna school chaliba mahairoi singdagi hauraga makhogi mamai chumhauna ba pandamda skill training center asi Thobal da chu hangdukpani phongdokhi Nepra Menjor Memorial Organizing Committee na sinna kunmathoi shuba Nepra Menjor Ningsing Numit Tharom ngasi Thobal District ki Nepra Company Mayai Lekai Community Hall da pangthokre Nepra Company Mayai Lekai da leiba Nepra Menjor gi Memorial Stone da leisu katna haudukiba tharamaduda Thobal Kedro gi MLA su oriba CLP leader XCM Okram Ibobi Singh na thoiba mitungnen khangabok kendro gi ex MLA Okram Landhoni na tharamapu khangabok kendro gi MLA Kumar Singh amadi mahake loinabi Dr. Okram Miki Devina akhanaba mitungnen Singh oina saruk yakhe athoiba mitungni warol pina XCM Okram Ibobi Singh na hai chahi tari khuntakpa matamda yeknaba singa langthengnaba lakpada Nepra Menjor na Nepra Company khunganga si sembirambani
Maribak Majatigidamakta kathokraba mahaki athoiba asibo tungi mirolna khanghaunabagidamakta mahaki lengak matamda athoiba asigi pongnafam oiriba Kamong Khunda mahaki memorial complex ama semgatnaba honaki Nepragi miyamna Maribak Majatigidamakta thawai kathokraba Nepra Menjogi mafamda chahi khudingi leimana amata oirabasu katnabagidamakta committee ama semduna honabiramba yamna thaganingai haiki Thoramadugi saruk ama oina kumjali singani kulmangagi bosem amadi kosem na lauba class 10 amadi 12 ki exam da ma wangna fangtuna pass tawrakraba Nepra company gi mahairoi singda manapid na puning thawatki kana tawba koina mayang seva taw sarkar pailu matamda kamong hariba kunduda koi mabu ningsing boina magi memorial complex amasyo koi sempana kana tawde India gi national song ama oidiba Bande Mataram gi chahi chamayangkai surapagi palan tharong gi saruk ama oina Assam Rifle na senduna Kangla West Gate ta bench show pangthokre haiba tharomasi India na ningkha tamna bahona bada yamna maru oiba ama oikiba amadi kumjali singa majama banyangkai da constituent assembly na leibak ningba amadi apun bagi khudam amani haina adopt tawkiba adubo nahauna ningsing bani hairi Bosem namadi kosem na loba class 10 12 ki exam naksilak matamda mahaisang kharana center leina bagi chatnabi ama tarukli basi mahairoi singbulana lamjingduna mahairoi khunaida hena manghanaba sinba thawong ni haina mahairoi lob all India Students Federation AISF na phongdorakli wafam masingasi Irawat complex ta leiba Manipur State Council AISF ki loisang da pangthokiba pawgi mifam amada AISF ki State Joint Secretary Leisema Maitina Fongdokibani Mahakna Hai Mahir Lup Asina Kumchi Chahigi Bosem Amadi Kosem Naloba class 10 amadi 12 exam gi center allotment process asi lottery system da press media gi khuthang da miyam da live oina utpinaba January 18 da Bosem amadi Kosem da JPC khibani Hauzik Mahaisang Singh Kharana exam naksilak matam asida center leina bagi chatnabi ama orakli basi tasingna hawrakliba mahairoi sing asida lana lamjing laktuna mahairoi khunai da hena manghanaba sinba thawong amani haina mahairoi lob AISF na lawi amadi hauzik oidiba serasi ki situation asi khamtheng na wanaraba matam asida private school gi mahairoi sing Kharana admission fee amadi tuition fee asi ka henba mamalda lauriba si khudata lepkadabani kariguma lup asina ka henna mamalda free loba thengnaba taragadi maduda thoklakpa fafata pumnamakki tekchak pumnamak mahaisang singna pugadabani private school da tamliba mahairoi singi imung manung singnasu thengnabi bathoklabadi mahairoi lup asida wakat pira ulonina fajakraba education sector asi sendal lambi oina chatharakpa sisu laibak thibani fongdoki loina na masigi oina ekoina maharilu basina su education department da si mission zarur ba matungda maile na basing su athuba matamda hairiba private school singna ka henba mama lauri basi yingsin bir kani haina su thazabale Manipur Lenga ki Director of Environment and Climate Change ki meeting makhada kha Manipur College Kakching ki Environment Science Unit Internet Quality Assurance Cell ICAC Eco Club amasung NCC na Sinduna College Level Symposium amangasi college asiki multi-purpose hall da pangthokre World Wetland Day 2026 ka Marilena Wetland and Traditional Knowledge Celebrating Cultural Heritage haiba theme da pangthokiba symposium aduda college asiki mahairoi singna saruk yakhi Changdamnaba aduda Moirang Thim Randip BSc second year Physics honors na ahanba Mayang Lambam Nivas BSc second year Physics na anishuba amasung Nongmaitim Rahul BSc third year Physics na ahum suba takhi Makok mathang taraba mahairoi singda manapid na puning thogat pagalona na makok mathang takraba mahairoi ahum asina state thaki changdamnabada college asigi mohot sinduna saruk yarugani hairi Khurai Kendra gi MLA L Susindrona Thugairamli hariba school leitraba mafamda lanna sajilamba classroom ni education department na piba Khurai Hekru Makhong junior high school gi
campus classroom ani asi athu matamda sabiduna mairoi singi punchi kanbiu haina school asigi management committee gi maike dagi pungning chingshilakli Kurai Hekrumakong Gandhi Memorial School Lairamba Mafam da Pangthoba Pau gi mifam amada management committee convener Samim Nahai Kurai Hekrumakonga naknana Lairamba School ahum Kurai Hekrumakong Gandhi Memorial School Kurai Hekrumakong Primary School amadi Kurai Hekrumakong Junior High School asi kumjali singani taramapanda Education Ace ki Commissioner na thokiba order amagi matung ina Kurai Hekrumakong Junior High School da punchin kibani School ahum asi punchin kraba matung mathau taba classroom ani asi Junior High School da shanaba department na khanghalakkiba leirabasu Friends Union Club amadi konsam lekai Maira pai bin school asi ki lampak ta classroom saba yaroi haina athingba pidna Lakibani Sayed Nabalak Padaki MLA Susindro Masayauna School Authority Management Committee Amadi Club ki Thomi Singh Punawari Sadna Department na Piba Mapamda School asi sana Khangalam Kiba Laina Sizin Nadraba Primary School asi campus Lana Shakibani Junior High School asi Tamliba Mahiroi Singh Yengnaga Amadi School asi Mutanaba Sayed Nabalairiba Singh asi MLA na Warashin Purkna Athuba Matamda Mapam Chana Classroom ani asi sadna Mahausa Gum School asi Chalai Hanbiu Fungdoki Kaya sa tambarina school se mutaba soccer pe school amai bedu gardel singa committee management ki convener aiga committee me amga ojaga amato ina koi makata na sat thajarga laige rangsi amato ina janraga usigi junior high school se ran tawraga makata na henbiu Manipur ki saking nungsil uriba puarika sawunaduna leiriba loktak pata tourist ki mingda sendan pham oibagi mawongda structure kaya maru oina floating house na chingba sajilakpa nga farm gi mingda lam khopjilakpana chingba tawraktuna jati gi lan ama manghanabagi mawongda thabak tawrakpa sidi soina papugani haina kendra gi hanagi mapan thoram amadi shiksha rajya mantri RK Ranjana Fongdorakli Mahangna Paumi Singda Fongdorakpada Loktak Protection Act Lisingani Taruk Laina Matau Karamna Regulation Ama Fawa Yauduna Natraga Regulatory Act Ama Fawa Semdana Karamna Loktak Mayaida Floating Housing Saribano Masi Manipur Sarkar Amasong Loktak Development Authority na yingsin pamthoi akaknaba niyum ama semhaudrabadi part asida mochin bagi chang amasong lam khopchin bagi chang hengalakani amadi akan athausing phamnaiba singna tourism gi mingda thabak kya torokpa yai masida sunatna Loktak Park ki manungda lambi kya semnaba torokpasina Loktak Park asi machet tahalaktuna mahausa gi leiramba fibamda akaiba laktuna masigi fajaba saktam sing mangki gadra haibagi chingnaba lei Loktak Park karamna oiraki amadi karamna thengalaki haibagi matangdasu hanagi MPS na palladna part asna ising kangtharakpa matamda masida chaktadna hingkiba sanga uche waya singna kari kanaba phangbage haibagi matangdasu fongdoki Environmental Social Reformation and Sangai Protection Forum ki Kaibol Lamjau Makha Lekai Dreiba Forum asigi nauna sagadaba office building gi maikum ngase Chief Conservator of Forest Longjam Joy Kumar na hangdokre maikum hangdopagi tharmaduda Chief Conservator of Forest Government of Manipur Longjam Joy Kumar Singh IFS Former Scientist ICMR Government of India amadi Forum asigi President Ningthojam Yaim Singh Forum asigi Former Secretary General amadi Loktak Development Authority ki Chairman Moyang Timrasni Kumar Singh All Manipur United Club Organization Amukogi President Sanjoy Shoro Khaibam Vice President Dr. Norin Rose Thoksum amadi Manipur Student Federation gi President Roshan Hizamsu Maroibu Mithungnen Singh oina saruk yakhe Tharongga Mailina Chief Conservator of Forest L. Joy Kumar na Fongdokibada Matam Sangna Forum asna ngalingai matamdagi Sangai amadi Loktak Pat kannabagi damak paikhalakpa thabak tharong kaya adudi Manipur praja miyamna sungkaw karoidabani Forum asigi matam sangna office amata leitana lakpa asida kuingna sangna office hanaba khanarakibani dubo laibak fabana marup asni kumarna Lambuthokpitna office asi lehanaba honarakpa asi yamna thaganingaini masida miyamnasu saruk yabiduna forum asi masa maring longhanduna sangai amadi Loktak Pat kanbada community participation gi achauba thodang adu longminasi lunina fakidagisu angamba pangba yaba mating pangani haiki
Ima Panthoibi Higaram Nambol Makhada Nauna Saba Ima Panthoibi ki Sanglen Sangkabagi Thoram Kanglei Ina Yokhat Belop Nambol na Sinduna Sanglen asida ngasi pangthokre. Sangkabagi Thoramda Manipur University of Culture Manipur ki Director CDC amadi Deputy Registrar Laurimam Surjit Kanglei Ina Yokhat Belop Nambol ki President and Tomal Mangang Lining Tausana Mahi Temple Board Infal ki Member Secretary Mesnam Sibidata Luwang Ima Panthoibi Higaramda Sanglen Sana Balamkat Kiba Chongtham Sanjoina Thubi Mitungnen Sing oina saruk yake. Taramadda Maibana Anam Athau Koknaba Nahairaba Matungda Dharmagi Oiba Lining Laisol Tauduna Haikat Lekat Tamduna Sangkabagi Thoram Pangthoki. En Tomal Mangangna Imagi Sanglen Ama Sana Bahonarakpada Konsam Jivan Amadi Mahakilunabi Hemolata Amadi Lairan Them Ningthemna Achouba Thaudang Lobadagi ngasi mai pakna thabak to onthok pangambani loinena Kanglei Ina Yokhat Palupna Ina Yokhat Naba thabak kaya pakhat pada mateng panglakliba atei miyoi singsu Ima Panthoibina Thauzan bisunu haiki Maisnam Sibadata Luwangna Pongdokhibada Kanglei Ina Yokhat Palup Nambolasi yamna liraba mara taraba mafam sigi haukiba Ahalsingna Ashanba miyeng amada linkhalamba lup amani masi manglomda Jangchin Bahibasi ngasigi mirolgi thaudang yamna chawi mafam sigi pukchel chawba miyoi singna lam amadi sel katpiduna imagi sanglen shabasna lup asna mangjaba manglan amadi lamdam sida inat kanbada chawba mateng oiregani Hiram Sita Lining Thau Sanamahi Temple Board na Haining Badi Mapangal Kalaba Lining Amadi Miyoi Furup Singi Pangthok Liba Thabak Thorom Sing Asi Laisang Singda Warep Lawrak Pungaktani Aduna Hariba Laifam Sing Asi Saraga Thambagi Mohota Ahingba Laisang Ohensi Laisang Asida Inat Ki Tamjaba Yaba Sing Tampam Itin Pam Ohenduna Inat Kanbada Maroba Mapam Wa Tanafam Ohensi Aduga Matamgi Mamal Ngakna Satpa Miyoi Furup Ama Oinab Hona Minarasi Haiki Mating leba khunai ama amadi aphaba sanori kya sengbatnaba puthoknabagi pandamda NN Mengang Wushu Academy na safunglakiba chahi ahum surapagi mapokumon palan tharom ngasi Kaksing Moyang Themlekai Tuel achobo paringda leba academy asigi holda pangthokre ngasi pangthokiba tharamadu da tu mithunen oina caretaker chairperson Kaksing Municipal Council amadi Kaksing District Wushu Association ki president oiriba Naurem Sanjit Kumar na tharamapu oina NN Mangang Wushu Academy President Mayang Lambam Romes Amadi Ikai Khumnaraba Mitung Sing Oina DYASO Kaksing NG Sunita Amadi DYASO Tengnopal Pukrambam Subhachandra Nasaruk Yakhi Tharamaduga Mari Leinana Atoba Mitung Nengi Warol Piridna Naurem Sanjit Kumar na Phongdokhibada Lamdamasi Asuki Matik Sporta Potential Deba Steramani Sport Nashu Lamdamasi bu Malemgi Miyamda Masak Takle Adubo Lamdamasida Thokliba Thaudo Watok Amadi Political ki Khut Kyana Karigum Matamda Sanarashingbo Pukning Hantaba Wakal Sontaba Kaya Thokli Asigumba Kaya Asi Aikoi Amata Oina Mayong Naminasi Aphaba Sanaroi Semgatna Aphaba Khunai Seminasi Sanaroi Singbo Pukning Wakal Hantadanaba Amadi Thauna Hapnaba Aikoi Punna Amata Oina Honaminasi Masida Kaksing Municipal Council Oriba ULB gi Maikidagi su angama mateng panggan haina su phongdoraki Ningsingba yai NN Mangang Wushu Academy hangdok liba Naurem Niroda si hujik Police Constable ama oina thaupu batanatana sanori kaya busu semgat liba miyoi amani mahak national amani international Wushu sanori ama oina batanatana hujik lamdamasi ki Wushu ki course amadi judge oidna miyam ki thogal tawribani mahaki lamjing lamtak makhada Kaksing the international Wushu player ama national Wushu player taramathoy amadi state level ki sanori kaya su puthokrabani Lisang Sitna Charol Surol Chahi Kayagi Mamangdagi Leptaba Fayengi Mangani Panbada Pangthokduna Lakliba Fayen Panchamigi Ira Thaunigi Thauram Kumsi Chahigi Oinasu Thobal District ki Yaripok Kekru Gwarok Chingda Leiriba Nongpok Tarang Sharaba Hindu Singna Gwarok Mahadeva Haina Khangnabagi Khubamda Ira Thaunigi Thauram Sing Manipuri Mpham Kayadagi Lakpa Miyoi Lising Kayana Saruk Yaduna Pangthokre Ira Thaunigi Tharam asida Ireja Kangleja Sing Miyamna Saruk Yabiduna Irei Pak Iramda Masibu Ingna Chikna Tangdu Leitana Leinabagidamak Yaifa Thauni Jaraba Kayabu Amadi Tharam asida Asoi Angam Yaudanaba Ngakpi Sembiba Yaripok Police Station ki Personnel Sing CDO Team Sing Kekru Yairi Club Amasung Kekru Development Youth Club ki Member Sing Amadi Asopan Yaubada Ahanba
Laithanaba Kekru Sub Primary Health Center Health and Wellness Center Kekru gi staff singbu hainga letena thakaba fongdokjari haina Kekru Ideal Progressive Committee KIPC gi Secretary Thangjam Nokul Maitena fongdokhi Ningsingba yabadi Kwarok Laifamlen asi tongan tonganba mioi kayana sel oinamadi potchei oina katpirepa miyamgi mateng kayaduna paka nauna sadokhibani kumsing lisingani taranipangi January thada matamdugi Manipurgi Chief Minister Oirambayan Birena sangakibani Sanabagi Pauda Ima Pantobi Chess Academy Amadi Kanglei Ina Yokhat Balup Nambolga Kosamnana Senduna ngasi Ahanba State Level Open Chess Tournament 2026 Ima Pantoibigi Sangnenda Bisnupur Jilla Parishad ke Adhyaksha Dr. Ramabai Lairenjam ngasi hawdokre Chess Tournament asida Manipurgi tongan mafam kayadagi lakpa chess sanore kayana saruk yari Ima Pantobi Chess Academy Secretary Konsam Jivanna Fongdorakpada Tournament asida akhannaba chahi amadi academic class ki oina changdamnaba veterans singi oina changdamnaba pangthokani Category khudingi cell citation amadi akhannaba manasing pigani lonena chess masana chawkhatnaba pandamda nambol maikidagi thoklakpa sanore singisu akhannaba manasing thamli aduga academy asigi mahairoi sing bu state level da natna national and international gi thak phawba sanaba ngamna honagani haiki arubida maroi pa amhana miyam da bizari Netaji Subhash Chandra Bose ki mapokonga mailena Parakram Diwas pangthoknakre Amdana sakhanglaba pawmising de SNF Hospital na analayang chathabada charta kunna madi diagnostic test tawbada charta kuntrai khutongsa piragani Lunina Nambolgi Ima Pantobi Sangnenda Ahan Best Level Open Chess Tournament ngasidagi hawdokre Imes Patam Pizza Bangasiti Matang Solution Jare meeting Tabi Sambukurum Jare